ที่ให้ดูเจ้าหัวที่กู lấy sao hai mấy em có xíu cái imana vidi này đó liya khiti mayum maga ma jo lei liya khiti mayum na mai gi youtube channel ma lei bane do mem changa subscribe tok salamo video hok de kan mem lo thok jare ado mem smai tor ga ngasi mubam sinjare ado cha bhok jale je ye ga sai ngai ri smai ai cha ho ya do cha mo ka di to yaw de xin chú ăn tốt rồi anh sẽ ăn xa em mà hao gì vậy con trời nhầm vậy hả cái lên tàu ga đi mà mang được thi rồi bạn vậy xin đi tháo con lấy thuốc con nhầm sỏi ra con nó cái ngay dạ hả vậy lấy cho nó chọn cho gì vậy mấy năm mà biết được sao em chán là gì hay rồi nè hay đi sao gì năng hay chứ cái nào cái nào nhớ rồi nè anh thì anh làm gì mà này bây giờ không có mấy mà này là mà nó biết gì hay vậy sinh được cái vậy mà này biết sinh nó hay bạn class 1 đấy na class 5 phút tầm mình là bữa cái đó biến ra không đã khơi không bữa cái đó khơi là mấy khăn rồi chứ mỗi là khơi không có cái đó vậy nó tự gì cay vậy đấy anh tụi anh khối school gì mà bên gì ốc rau năng ốc rau đó biểu sinh là ngày nào mình ông căng đi mà xa ra đi cô cả ở trên phí em xin biểu cả ra hỏi cái cả đến chỗ con mình cũng bấm trả lời quả rau bao nhiêu cha bao rồi ở đây còn tao sẽ đôi khi chạy đó đâu có đi à đừng xin nó sao cả ba nó sao cả rồi nó sao cả rồi tôi nó sao thua rồi baเราทุกข์นะพอตรงนี้จะไม่ใช่เดี๋ยวบ้า trái thật giờ thua mà nhiều gì nữaตรงมือแต่นี่เนี่ยมันที่ผ่านจากกระดาษ มันนี่จะเชื่อดิ Kalau punya apa sih? ไอ้เนี่ยเต็มมาชิ Mubala tu mina kun tahu kau kan? Ngam dia kan? ว่าจริงเนี่ย Tahun pasti ini. chỉ mang được lỗi lệ cần tao Tak jadi. Mesti cahaya.
ꯃꯥꯔꯤ ꯁ꯭ꯇꯨꯗꯦꯟ ꯅꯠꯇ꯭ꯔ 이동 자게 ꯆꯥꯡ ꯄꯥꯏ ꯆꯤꯑꯣꯕ 찍게세. ꯁꯨꯃꯥꯏꯅ ꯈꯥꯛꯇꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯆꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯅꯦꯕ ꯁꯦꯒ ꯋꯥꯁꯤꯅ ꯀꯗꯥꯏ ꯂꯪꯊꯣꯛꯇꯣꯔꯤꯅꯣꯊꯝꯃꯣ ꯑꯗꯨꯝ ꯆꯥꯁꯜꯂꯒ 하울. ꯑꯗꯨ ꯌꯨꯡꯆꯛ ꯌꯨꯡꯉꯗꯤ ꯇꯥꯔꯛꯀꯅꯤꯌꯦ 바로 lột ꯆꯥꯗꯕ ꯃꯤ ꯈꯪꯉꯔꯣꯏ ꯀꯩꯁꯨꯝ ꯆꯥꯗꯦꯕꯀꯣ ꯍꯥꯟꯅ ꯑꯩ ꯚꯤꯗꯤꯑꯣꯗ ꯃꯨꯛꯕꯥꯡ ꯇꯧꯕ ꯑꯃ ꯌꯥꯎꯈꯤꯕꯅꯦꯕ ꯑꯗꯩ ꯃꯍꯥꯎ ꯈꯪꯈꯤꯕꯅꯤꯅ ꯑꯗꯨꯝ ꯆꯥꯈ꯭ꯔꯦ ꯑꯩ ꯀꯤꯖꯔꯦ 그게 Vâng, tôi với định ra gì xuôi ꯃꯌꯥꯝꯗꯣ ꯍꯥꯎꯕ ꯑꯝꯇ ꯍꯪꯉꯨꯅꯦ ꯍꯥ ꯑꯩꯈꯣꯏꯅ ꯆꯥꯔꯗꯤ ꯍꯥꯎꯋꯦ ꯍꯥꯏꯕꯅꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯔꯛꯑꯅꯤ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤꯡꯖꯨꯁꯦ ꯇꯣꯂꯛꯀꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯐꯖꯔꯦ ꯌꯥꯔꯦ ꯃꯈꯣꯟ ꯇꯥꯏꯌꯦꯕ ꯅꯪ ꯉꯥꯡꯉꯤꯁꯤꯡꯗꯣ ꯑꯩ ꯇꯧ 이보 야고한다 마블 다래 이보세 이보아 이보! 아들 저 띠안도 하고 이보! 네! 비자란데 아니 뭐 하bre 타이도 Đấy là bây giờ nó mà mới còn đen con anh ngasi khang mukbang tawbsida kaidorone 지나지야 마블 따로 못 하러 ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕ ꯇꯧꯕꯗ ꯃꯥꯔꯛꯀꯦ ꯁꯤꯗꯤ ꯍꯥꯔꯅꯤ mà vẫn là cái một bằng tàu đi nó cái một tay mà đây ôm một tấm thùng đấy đâu ai mà run trong nhau vậy nhìn nóเลยtao thế nào ai bị điện raเลย혹시 마감 짱 ngầm rồi 안돼 아니 짜투어 ngầm 누가 호연 좀 잠깐 농장 자 해라 그래요 애나 비가 셈이 가다 본 놈이자 비가 셈하게 시작이 비가 셈하게 합니다 놈이들이 아하고 좀 잘한 아하고 좀 통과 오빠 레때 비가 풍사 어나 호지 되게 칼리 칸바 노닝은 노이자로다 노이레주 시니 깡아주 시니 짜만해 야래 까이 넣어도 니가 노이 하이 까이제도나 아이고 나 해로 난 잘 떠게 nhốt ngọc ninh muốn nhìn nó quang ngầu ra vậy đấy dài à cho tôi bao giờ được ai đi u khale anh mà bằng tàu gì tôi khaleแบบโลกนำเนี่ยแบบขี้ไรได้มากขี้เลยจุ๊นะ오동거 자살로나 아픔 자살로 아주 왜 싫어 아마 용감 거다 한게 필부진 남 부담감 잘라니 바이 그러면 필부진 남 부담감 잘라니 바 아두나 아두 저부두가 내 암잘로 바 그래서 빨리 집을 안 떠는 게라도 찌에 시카래 아무도 없어 엄마 지금 너 짝짝하라 보라 이노 아니 나때 너 이미 제가 또 보면 알잖아 마지막 또 라인에 마마네 비제 싹 비자 뿌라 이가
ꯑꯩ ꯐꯣꯟ ꯇꯧꯕꯗ ꯆꯥꯛ ꯇꯣꯛꯑꯦ ꯀꯣꯟ ꯐꯦꯡꯒꯦ ꯇꯧꯔꯦ ꯍꯥꯏꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯗ ꯑꯣ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯗꯨꯗꯤ ꯃꯥꯅꯦ ꯐꯔꯦ ꯑꯩꯈꯣꯏ ꯆꯤꯟ ꯅꯥꯀꯟꯗꯒꯤ ꯌꯨꯇꯨꯕꯔ ꯈꯔ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯈꯪ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤꯒꯤꯗꯤ ꯆꯥꯛꯅꯤ ꯇꯧꯋꯤ ꯃꯌꯥꯝ ꯃꯣꯏꯒ ꯇꯧꯔꯒ ꯍꯌꯦꯡꯈꯩ ꯈꯔ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯅꯤ ꯈꯔ ꯇꯜꯂꯝꯕ ꯑꯩꯈꯣꯏꯗꯤ ꯇꯜꯂꯔꯣꯏ ꯑꯩ ꯇꯜꯂꯝ ꯐꯪꯗꯪ ꯇꯨꯝꯃꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯁꯦ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯆꯪꯉꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯍꯜꯂꯤꯀꯣ ꯈꯖꯤꯛ ꯈꯔ ꯅꯠꯇꯦ ꯁꯞꯄꯣꯔꯠꯇꯣ ꯃꯤ ꯁꯞꯄꯣꯔꯠ ꯆꯪꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯂꯩꯀꯥꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯝꯗꯩ ꯇꯧꯔꯗꯤ ꯌꯥꯏ ꯂꯩꯀꯥꯏꯗꯤ ꯂꯩꯀꯥꯏꯗꯤ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯑꯣꯏꯕꯨ ꯑꯣꯏꯒꯗ꯭ꯔꯣ ꯅꯣꯏꯗ ꯍꯥꯏꯔꯛꯈ꯭ꯔꯕ ꯍꯥꯏꯔꯛꯇꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯦ ꯅꯣꯏ ꯂꯩꯀꯥꯏꯁꯨ ꯎꯛꯄꯤ ꯈꯖꯤꯛ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯈꯪꯉꯕ ꯏꯀꯥꯏ ꯍꯣꯏ ꯇꯧꯋꯤꯗ ꯍꯥꯏꯕ ꯋꯥꯅꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩ ꯃꯤꯡ ꯍꯪꯉꯒ ꯀꯅꯥ ꯈꯪꯉꯝꯃꯣ ꯀꯅꯥ ꯍꯪꯉꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏ ꯃꯥꯏ ꯃꯆꯥ ꯃꯆꯥꯗꯣ ꯍꯥꯏ ꯁꯅꯥꯃꯤ ꯃꯆꯥꯗꯣ ꯍꯪꯉꯣ ꯈꯪꯉꯅꯤ ꯀꯣꯛ ꯀꯥꯂꯥ ꯆꯥꯛꯁꯦ ꯄꯣꯛꯑꯕꯅ ꯑꯁꯦꯡꯕꯩꯔꯕ ꯉꯁꯤ ꯈꯛ ꯃꯨꯛꯕꯥꯡ ꯇꯧꯕꯅꯦ ꯆꯥꯛꯁꯦ ꯂꯦꯝꯍꯜꯂꯒꯦ ꯑꯗꯣ ꯁꯤ ꯆꯥꯁꯤꯜꯂꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧ ꯈꯨꯗꯤꯡꯒꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯂꯦꯝꯃꯦꯕꯀꯣ ꯍꯥ ꯑꯣꯛꯁꯦ ꯀꯦꯖꯤ ꯑꯃ ꯈꯔ ꯍꯦꯟꯕ ꯂꯧꯔꯛꯄꯅꯦ ꯆꯥꯕ ꯉꯝꯗꯦ ꯑꯗꯣ ꯑꯣꯛꯇꯤ ꯀꯦꯃꯦꯔꯥꯃꯦꯟꯒꯤ ꯈꯔ ꯃꯤꯖꯥ ꯄꯧꯔꯥ Cameraman na rin mga shopper rin yun. ꯁꯤꯗꯤ ꯂꯦꯝꯖꯔꯁꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯁꯦ ꯑꯝꯇ ꯄꯥꯏꯔꯁꯤꯀꯣ ꯆꯥꯛꯁꯤ ꯌꯥꯝ ꯆꯈꯥꯏꯒꯅꯨ ꯆꯥ ꯃꯤꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯒ ꯁꯤ ꯀꯃꯥꯏꯅ ꯆꯤꯛꯇꯣꯏꯅꯣ ꯁꯨꯃꯥꯏꯅꯅꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒꯅꯦ ꯁꯨꯃꯥꯏꯅ ꯆꯤꯛꯎ ꯊꯝꯅꯦꯟꯗ ꯍꯥꯞꯄꯛꯀꯦꯕ ꯄꯥꯝꯃꯨꯏꯌꯦ ꯂꯦꯝꯗꯣꯏꯅꯤꯅ ꯑꯁ ꯑꯁꯣꯝ ꯄꯤꯈꯣ ꯐꯥꯏ ꯇꯧꯅꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯃꯨꯛ ꯑꯗꯣ ꯅꯪ ꯉꯝꯕ ꯄꯣꯠꯇꯣ ꯚꯤꯗꯤꯑꯣꯗꯨꯗꯤ ꯉꯁꯥꯏ ꯅꯪ ꯃꯤꯅꯁꯨ ꯐꯖ ꯎꯔꯝꯈꯤꯔꯣꯏ ꯑꯗꯨꯅꯅꯦ ꯈꯨꯠꯁꯦ ꯑꯩ ꯇꯥꯎꯊꯣꯛꯑ ꯊꯣꯡꯉꯤꯅꯦ ꯃꯥꯏꯁꯦ ꯆꯤꯛꯎꯁꯦ ꯁꯨꯃꯥꯏꯅ ꯁꯦ ꯔꯦꯗꯤ ꯋꯥꯟ ꯌꯥꯝ ꯅꯪ ꯉꯝꯒꯗꯕ ꯆꯥꯡꯗ ꯈꯔ ꯁꯤꯗꯩ ꯃꯇꯦꯛ ꯑꯃ ꯆꯥꯎꯅ ꯅꯝꯖꯔꯣ ꯍꯥꯏ ꯏꯟꯁꯇꯥꯗ ꯊꯥꯒꯠꯂꯛꯀꯦꯕ ꯉꯥꯏꯀꯣ ꯑꯩ ꯕꯤꯀꯝꯁꯤꯅ ꯍꯥꯠꯇꯣꯔꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯆꯥꯖꯗꯦꯀꯣ ꯏꯃꯥꯅ ꯑꯣꯛ ꯄꯤꯖꯔꯒ ꯁꯨꯃꯥꯏꯅ ꯆꯥꯗꯦꯕ ꯌꯨꯝꯗ ꯑꯁꯦꯡꯕ ꯀꯃꯥꯏꯅ ꯆꯥꯕꯩ ꯇꯝꯃꯤꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯃꯤꯡꯗꯣ ꯀꯅꯥꯅ ꯀꯔꯝꯕꯅꯣ ꯈꯪꯗꯦ ꯑꯣꯛ ꯆꯥꯝꯗꯕ ꯃꯤ ꯉꯥꯛꯇꯅꯦ ꯌꯨꯇꯨꯕꯄꯨ ꯍꯥꯡꯉꯗꯤ ꯑꯗꯨꯝ ꯆꯥꯏꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯦ ꯁꯤꯃꯗꯤ ꯌꯥꯝ ꯑꯩꯅ ꯊꯥꯒꯠꯂꯦ ꯁꯤꯃꯗꯤ ꯆꯨꯝꯃꯦ ꯑꯩ ꯑꯗꯨꯝ ꯆꯥꯏꯗ ꯍꯥꯡꯉꯦ ꯐꯖꯔꯝꯃꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯈꯪꯗꯦ ꯃꯤ ꯂꯥꯛꯄꯗ Ano na kasi irujabra? ꯑꯗꯨ ꯌꯥꯝ ꯐꯪꯕ ngâm đống màn rồi ꯅꯣꯏ ꯌꯨꯇꯨꯕ ꯍꯥꯡꯉꯗꯤ tí à cái xong việc kìa ꯅꯣꯏꯒꯤꯗꯣ ꯊꯥꯒꯠꯃꯤꯟꯅꯒ ꯄꯣꯛꯍꯟꯕ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯁꯦ ꯑꯩꯅ nó ô vào ai cũng ngầm rồi ꯌꯥꯝ ꯍꯥꯎꯋꯦ ꯆꯥ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯨꯗ꯭ꯔꯕꯅꯤꯅ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯍꯦꯛꯇ ꯊꯤꯕꯣꯡ ꯂꯥꯎꯗ꯭ꯔꯕꯅꯦ ꯑꯗꯨ ꯆꯥ ꯉꯝꯗ꯭ꯔꯦ ꯆꯥꯡꯕꯨꯗꯤ ꯇꯥꯏ ꯏꯟꯊꯣꯛꯈ꯭ꯔꯣ ꯑꯗꯨ ꯅꯈꯣꯏꯅ ꯆꯠꯄꯗ ꯆꯥ ꯆꯠꯈ꯭ꯔꯣ ꯏꯁ ꯁꯤ ꯄꯥꯏꯔꯦ ꯆꯥ ꯆꯠꯇꯥꯝ ꯑꯩꯒꯤ ꯁꯤꯛꯅꯥꯟ ꯆꯥꯕꯅꯦ ꯆꯥꯗ꯭ꯔꯥ ꯃꯈꯥ ꯊꯥꯗꯒꯅꯨꯀꯣ ꯁꯤꯛꯅꯥꯟ ꯆꯥꯕꯅꯦ ꯕꯤꯗꯥꯏ ꯑꯁꯤꯒꯤꯗꯤ ꯍꯥꯏꯔꯛꯑꯣ ꯉꯥꯡꯊꯔꯛꯑꯣ ꯂꯣꯏꯔꯕ ꯍꯥꯏꯁꯦ ꯂꯣꯏ ꯊꯨꯗ꯭ꯔꯥ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯨꯛꯕꯥꯡꯁꯦ ꯃꯌꯥꯝ ꯑꯩ ꯊꯤꯕꯣꯡ ꯂꯥꯎꯗ꯭ꯔꯦ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯊꯪꯗꯗꯤ ꯃꯌꯥꯝ ꯂꯥꯎꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯑꯒꯦ ꯃꯨꯛꯕꯥꯡ ꯑꯃ ꯍꯥꯡꯖꯔꯕꯅꯤꯅ ꯑꯗꯣ
ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯨ ꯃꯥꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯂꯤꯌꯥ ꯈꯤꯇꯤꯃꯌꯨꯝ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦ ꯂꯤꯌꯥ ꯈꯤꯇꯤꯃꯌꯨꯝ ꯑꯅ ꯂꯩꯕꯅꯦ ꯃꯥꯏꯗꯣ ꯍꯧꯖꯤꯛ ꯃꯥꯏ ꯃꯃꯤꯡ ꯁꯦꯝꯇꯣꯛꯑꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤꯁꯨ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯂꯛꯑꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯑꯩ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯕ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯥꯒꯤꯗꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯩꯅ ꯍꯦꯔꯣꯒꯨꯝꯕ ꯊꯥꯒꯠꯂꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯕꯥꯏ